ngasi nungthil sikhiba nonglai nungsita yum kai gaya amanga ta thokre lam koiba lakpa miyoi ahum hi laksin bada yaukibadagi thiba khangdana leiri Myanmar dagi lam koiba lakiba miyoi kulhumdoi kanglada thongkre Myanmar da maitai singi thoram leptana pangthokli haina Myanmar dagi lam koiba lakiba anobam Rakesh na phongdokre Minister T.I. Shyamkumar Ando Kendra da laiba lup tarana social boycott tawkre Asian Iron Singi Gather gi ka henba thawongda Assam Rifles na operation chathanaba thawrang tawrakpadagi ukrul da tension wangna leiri Lamdam asida leiriba national amadi international sanaroi kaya awawa fibam amada leiri Amadi Bangkok ta pangthokiba Yonex Rosa BTY Junior International Challenge 2019 da saruk yakiba Maisna Maira Baluwangna under 19 da single gi bronze medal lawakle Kurumzari Times of Manipur gi Manipuri Pawming tabi ba mayam puna po ASHAPRIYA na taram nokchari ngasi gi maru ba pawsing sandok na pizari ngasi numidang wairam pung mari rom tarakpa duwaida chitkiba akan manonglai nuksit aduda Chadong village ki Thobal Turel Marinda sariba mafaudam da hi ani lupkre hi aduda tongba miyoi ahum lupkibadagi thiba khangdana leiri ba miyoi sing adugi manungda nupa ani nupi ama yauri makhoi ningthau khongdagi koiba lakpani hairi Haujek Manipur Fire Service ke personnel singna miyoi sing aduna lupkiba mafam aduda changsinduna yamna kanna thiba humbagi thabak chathari Haujek fawbagi oinadi thaudogasi gi matangda ahenba paw fangba leitri amaromda Nonglai nungsit aduna maram oiraga tongan ba mafam singda yum dukan na chingbak pochai kaya paithoki amadi u teglakpana maram oiraga lamsang kendra gi manung chanba awang laikan thabi mamang laikai da leiba yengkhom ibechak ibehal kobam agi yum u nananbadagi imung da leiba malchang kaya amanga ta thoki Bisnupur amasung Imphal East ki mafam kaya dasu amanga ta thoki Myanmar da khundariba maitai singna lai harauba kang chingba yausang kumhai amadi atai thoram kaya marum matam gi leptana pangthokli asigumba thoram kaya asi makhatana adumak pangthokigani wafam ase hauzik Myanmar dagi Imphal da lam koiba lakiba tourist kulhumdoi gi troop leader oina saruk yarakhibi anobam rekha allies MA sapaimen na lamdam sigi social and cultural activist Rakesh Nauremgang asi Imphal gi kanglagi nongchup sanathongda akhanana unaba mada phongdokibani Myanmar dagi lakiba maitai ichilinau kulhumdoibu harau tayamna okpagi atenba mikup aduda rekhana makha taraduna ngasi kangla yengjaba phangbasi yamna nungaijai masigi mathangda Loktak Pad amadi Govindaji gi temple su yenglugani Manipur gi asigumba fajaraba mafam sing leibasina mafam asida lakpa ngamlibani adubu yamna tenba khongchat oibanina Manipur gi historical places sing loina yengba phanglaroi Mamangda Manipur Anirak Sangai Festival da sarugyaba lakre handaki sina ahumlak suba Manipur gi khongchatni lakadauriba Manipur Sangai Festival da invite toroklabadi Manipur gi Myanmar gi maitai singi jagoi isai gi thoram sing utkani Manipur gi miyam nasu Myanmar gi maitai singi khongul lipirakpada taram nok chagani maitai ji bunji loina se daldane inyane loina yai da bane yamsul leba maitai kunni nibal leba sagai amrabu mandale haina nibal Dobri medaji malay min sidwiji lai haraw lai ni dancing balai yasang ji matam ni sab sai pra toriba thorana sagwai ni gene adure khakhena Akhanana unabadu da sarugyakiba social and cultural activist Rakesh Nauremna wafam kayamarum phongdokladuna haikibada miyoi kulumdoina saba Myanmar dagi lakiba maitai ichilinau hayeng ayukta Kolkata gi damak Imphal thadokragani Hena puni nungsinangai oirabadi Myanmar dagi lagliba maitai singi manungda rekha mathanta maitai loyal ngang bathoi masina taklibadi Myanmar da khundariba maitai singna haurakfam oizariba Manipur gi ichilinau singa yamna tamna khre haibasini haujikti Myanmar gi maitai singa Manipur gi miyoi singa gi marakta hena afaba mari thamnabagi damakta Manipur lengakna policy kayamarum sem mathau tare natragadi Myanmar gi maitai singna aruba fibam da lakani
Andro Kendrabu Minister Tihai Shyam Kumarna Aranba Wahai Wata Sizinaduna Kendra Asibu Laibak Miyamda Lana Uhana Bahana Bagidamak Minister Asibu Kendra Sida Social Boycott Taure Haina Kendra Sida Laiba Organization Taragi Luchingba Singna Ngasi Pangthokpa Paugi Mifam Amada Fongdokre Yairi Pokta Laiba Azad High School Gilampakta Pangthokpa Paugi Mifam Aduda LYCY Top Chingtha SYDO Tulihal Educated Association IYDO Ningthomanai Changam Dabi Idiga Club Mayai Laikai Kavarstan Club Mahamedan Club Changam Dabi Tulihal Women's Association Laimanai Women's Society Amadi Tulihal Idiga Youth Development Organization Gi Thaupuba Singh Sarugyaki Organization Singh Asigi Mahut Sinduna Paugi Mifamaduda Sarugyakiba Social Activist Khulem Tomchauna Haikibada Haukiba April Tarada MP election Gamari Lenana Azad High School Gilampakta Pangthokiba Mifam Amada Wangkem Kendragi MLA K Mega Sandrana Haikiba Wafam Adugi Matangda Andro Kendragi Miyamna Lana Sandokli April Tarani Thoida Poilo Khongzinda Pangthokpa BJP gi Miyam gi Mifamda Minister T Syam Kumarna Miyamda Wangkem gi MLA na Andro Kendrabu Africa ga manare haina Miyamda Lana Muk Sandokle Masi Yamna Laibak Thibani Minister Nangang Kiba Wafam Aduga MLA Mega Sandra Nangang Kiba Wafam Ani Adugi record lay Miyamna Amukta Tabiu Andro Kendrada Boycott Tawgadari Basi MLA Mega Sandra Bura Natraga Syam Kumar Bura Haibasi Nainabiu Wafam Asigi Matangda Ngasi Yauriba Organization Sing Amadi Andro Block Congress na Minister Amadi Mahaki Miyoi Karana Sandokliba Wafam Adu Yabang Amloi Loinana Minister Amadi Sandokliba Miyoi Sing Adu Kendra Sida Boycott Taure Haiki MLA Koi Mega Sandra Bu Aikoi Andro Kendrada Mabu boycott Tawi Harishe Aikoi Sidale Sangstan Mayamjina Mega Sandra Bu boycott Tawi Yade Karigi Yade Mega Sandra di Lambidu Fa Ningdana Shatlan Ningdana Adumain Haibane Akoi Sangstan Mayamjina Mega Sandra Bu boycott Tawdi Tawbalite Aikoi Saitaki Aduga Loinana Aikoi Andro Kendragi boycott Tawgadabsi Aikoi Sangstan Mayamjina Honorable Minister Syam Kumarga Adagi Androgi Aikoi Lana lamjingbatomtv ama anido adu dangdi Aikoi Sangstan Mayamjina Apun Basina boycott Tawe Ukhrul District ki Kharasram area Sihai village Chalaiba NASIAN ki camp sing Assam Rifles na takthokna bo honarakpadagi AR amadi NASIAN IM ani ki marakta chawna umkhatna bahandri Assam Rifles ki maikai nahan numidang dagi mafam aduda koisinduna thamlaga ngarang ayu anganbadagi operation chathana bana honarakibani hairi Assam Rifles ki maikai NASIAN IM ki cadre singna makhoigi designated camp nataba mafamda camp hangdokpa yaroi Sihai khunauda nauna hangliba camp adu takthoklaga IM ki cadre singna makhoigi designated camp singda chatnanaba ahanba warning tawkhre AR gi maikai dagi thamkiba wafam NASIAN IM na yadabdagi loinana karigumba AR na operation chatharaklabadi madugi chap chaba paukum pigani haina sem saduna laikibadagi AR gi maikai dagi su achauba lanfam ama chatnabagi thorang tawbaga loinana motor cell kapnanaba khulai sing yauna sem saduna lairi Oirakliba fibam aduda tangkhulgi tongan ba CSO singna AR na lokhaliba thawongi mayokta protest chathanabasu thorang tawkhre hairi India ki sports ki powerhouse ni hariba Manipur ngasidi makhong somba watpana national amadi international sanaroi kaya ningba kainare sel gi awaba mayok na bana ngasidi sanaroi kaya sel tanbagi lambida changsilakli masigi manungda taekwondo masana asida malemgi thakta sanarurba ningombam dainasu ama oiri hira masigi mathangda akhanaba report ama India ki sports ki powerhouse ni hairiba Manipur ngasidi makhong sombiba watpana national international player kaya ama ningba kaina leiri sel gi awaba mayok nabana ngasidi sanaroi kaya sel tanbagi lambida sangsilakli ningombam daina ing sok listing amaga jamapan maudraga nipanda sagolban tera lokrakpam laikai da leiba ningombam ibungo yaima amadi ningombam ongbi nalinina masanupi oina fangzaki mahak nupi mari pokpagi manungda ahum subi machanupi ni angang oiringai matamdagi hauna sports pu thawai yauna pamsarakhi masimakna
ing lising aniga tarukta NIS Taekwondo coach Takhelambam Rajugi mityeng makhada Taekwondo sanaba haurakhi mahakna thawai yauna honajarakpana ing lising aniga tarada Gujarat ta pangthokhiba marirak suba National Taekwondo Pumse Individual Championship ta gold medal laurakhi makha tarakpada ing sok lising aniga taraga tarukta Mumbai da pangthokhiba kuntraga mangarak suba National Taekwondo Championship Pumse Individual da silver medal laurakhi ing lising aniga taraga nipanda Silchar da pangthokhiba First India Cup Open International Taekwondo Championship ta gold medal Kolkata da pangthokhiba Taekwondo in Action sok lising aniga taraga nipanda gold medal Delhi da pangthokhiba anirak suba Kukiwon Cup India International Taekwondo Championship sok lising aniga taraga nipangi Pumse individual category da gold amadi fight tana silver medal amadi Gujarat ta pangthokhiba Kimunyong Open Taekwondo Championship sok lising aniga taraga mapangi fight ta gold amadi Pumse individual dana bronze laurakhi National amadi international gi thak ta gold medal kaya puraktuna lamdam asigi mai purakhiba daina ngasidi national amadi international tournament singda saruk yanabagi damak ayuk khudingi Kanglapat lambida fruit salad yonduna sale tali Fibam asimak urubada yamnamak pukning nungsiningai oi atopa lamgi players singi living standard yengluraga sports powerhouse ni hairiba lamdam asigi sanaroi singi oiriba fibam asimak yamna ningbakai ningai ni mahaki apokpa ningombam ibungo yaima offset machine gi mechanic ni mahaki apokpi ningombam ongbi nalinina matamamada khwairamban kaithelda asa athak yonduna yum puram labasu haksangi fibam soksilakpadagi imung asi mahaki mapa ningombam ibungo yaimana pusilakpa apikpa senfam kharana yum asi salairi yum salaibada fawba waraklaba fibam asida dainagi manglan mami samlakpadagi ninghannaba tawdana supnatagi lupa satret khaktamak puthokuna mahakna Kanglapat lambida ayukki matamda fruit salad yonbagi thabak asi tha kharagi mamangdagi satharakibani sendong piklabasu ayukki pung maridagi pung nipan fawba fruit salad yonba asida nongmagi oina daina amadi mahaki machena lupa chaniga yangkhai dagi sahum fawba tanba ngamli dainagi apokpa ningombam ibungo yaimana masanupi na pamjana sangsinjarakliba taekwondo masana asida mapa ama oina moral support pirabasu moral support khaktana yaraktaba matang kaya amasu yaurai national amadi international masana kaya gi selection fanglaga satlamdaida sale gi award pa leibana amadi sanaroi singi diet watpana ningba kaiba kaya su yaukidaba natte yum masigi senthok pikpana daina gi career da khurau amadi adumak oiri haina mahakna fongdokhi dum magi chatkadaba timing je Sejida num aina sujari waidi chaliba kusumбандо adudai num aduna jo pura magi chaliba national gi adagi international gi chaliba jidi pesa chaw chaw ngare adugumba dadi ai je kitang wai adu matang ai phangiba se senthok siga participate tawdari pesa je kha change journey gi oiro amagi oiro change khara adu ngamnabadi maintenance se adum tawe Daina na haikibada lamdam asida leiriba miyamgi wakhalda work culture ama develop tawhanba mathok tai work culture leirabatada lamdam asi saukhalakani sel gi darkar leirakpa matamda mama mapa khaktada insinbagi mahut isa isa na ngamjaba hiram amada sel tanduna ima ipagi mateng pangba yai nupi ama oina mahakna mapan thoklaktuna sel tanba asida negative oiba wakhalon kaya amasu society na piraktaba natte adubu pumnamak adu na thairamlaga mangda khong thangjinba pami nupa nupi gi khetnaba thamdana chap manaba work culture da mai onsilasi haina mahakna haiki wahai ma hai ko ko hai ga nang na business ho ga hai tar ga di zero balance te ho hai ada zero balance te ho nang on the laser ba khara du na ho adu du na kano tor po du na he na phagani government gi na traga na mama dai na traga baba dagi nang
burden pidabida kanoma tawnaba ngamnaba adumaina hotnase nangna business hawdai taragadi na adumaina visit ta jana advice bibi mana mo engonda share tawi advice adaidi aiso oh adai taragadi ai ngamni na ai engonda lerise si khak lermne ai hawrage haraga adumaina tor hawrak mane aina haijaning beze ai gumba player ai gumna struggle toriba dancer adagi hadi tungi yumbiral orakadoriba youngsters singida aina haijaning beze पैसा प्रॉब्लम से लेता नते लाइक तमे लाइक की बॉय ने चंगसे अदगी जगोई सारे मा कईगुम हादि मेकअप कुम कईगुम यान चंगंगनी ना आई जु सानरिने आई डाइट चंगे आई आंगा चिंगारे दु दिस एंड दैट अदु मैम चंगे बाइजो आई इसागे लेजबन दो होय ट्रैवल्स की जो होय जंग मैम से aina baba ai handak chat pase lupa lising am chang dore ha baba ne lising am ngamna ba dan ne ba tha ma da adui mo da aishu pungani tumdo hogalaga kano ma tawba duk chabani khangde adagi khongji kandi khogi plastic se kano yam tawre ade paper ariamba mayam lebse paper polythene sabani khangde ko phi mata mayam kano loi lang thongna ba yam le adu duna khoi bag sabani khangde kano ma business ma cham yam hoba ya ba yam leyeba mioi ba khoin hingde si sel khakta ki damak te dinate adubu hingbada sel di tangai fadana changi india gi oina sports ki power house ne hariba manipur ngasidi mafum kaya da khoigi inkhalak liba naha kaya ma sports ti sana janing laga akhoigi makhong sombi wat pa haiba tare masi lenga nasu miyeng changba khar wat pa haiba tai amaronda aduna or maram orga sports ta thwai yauna hona janing ba kaya am ding asi ninghana ba kaya fork pa nang asidi labdam sida foba players kaya am tungda horka da players kaya am ngasidi khangu thak mangna leiri ado amaronda khoigi daina haina khoigi ichal ama khoigi kangla pakta fruit salad yonduna khoigi mama mapagi khajik orsu mateng pang nabagi wakhalonda khoigi ikaiba hanggoiba pumnamak thadok laga khoigi sel khara phanglaga mahaki taekwondo haiba masana asida makok thongna mayam mimangda thokna bagi damukta mahakna asuk wan honarakpa sida akhoina thagataba ngamde oirakliba film asida akhoigi inkhalliba sanari kaya singa sibu lenga asina pukning thogatpiba amadi makhoigi damakta mati pangbiba tangai fadaba lei haina khoina wafamji thamjani video journalist dev darshan galoina paudamjir basar nobam tv news imphal था सिगी कुनमंगा दा सुगुनु पुलिस स्टेशन के मनुंग चैनल लाइबा सुगुनु ट्राइबल विलेज ता लाइबा सेंट जोसेफ हायर सेकेंडरी स्कूल मई थारंबदा चेनबा मराल लाइबा मियोय सिंह फादुना था सिगी कुंट्रा फावबगी मनुंगदा मतिक चाबा दंदी पिरबदे मथंग थागी मे अनि गी नुमिदांग पुंग तरुक तगी सुगुनु एरिया दा मतम कक्तबा बन अमदी टोटल सदांग गी खोंजंग संगसिलगने वाफम असी ngasi मई चाख्रबा सेंट जोसेफ हायर सेकेंडरी स्कूल दा पांगथोकिबा पाउमी सिंगा उनाबा मदा थौदोगदुगी मायोक्ता सेमकिबा जेएसी के मेंबर मोइरांगथेम संगीताना हाइकिबनी महाकना हाइकी माइकई अदोमदा अमतंगाइरबा हायर सेकेंडरी स्कूल मई थारंबासी महिरोई खुनाइबु सिंगनबनी अदुगा जाइलेक्शन कमिटी सी मगुल लैबा अदुगा स्ट्रॉंग ओइबा कमिटी अमा ओइननबगिदमक्ता हाइना खोइ वारेप नखी अदुगा मतुंग तारकपदा खोइना वारेप सबदा अखोइना सरकार दा पिजखिबा मतम तारीख 19 लाखलिबा अखोइगे अप्रैल की डेट 30 सी फावगी मनुंगदा हाइरिबा सेंट जोसेफ हायर सेकेंडरी स्कूल असिदा मई थारमलिबा मियोइसिंग असि पुथोकपिदुना असुम वायन फंगनबिद्रगदी अखोइगी तारीख मे की तारीख अनिगी नुंथिन पुंग 6 तगी हौरगा अखोइगी सुगुनु एरिया सिदा लैरिबा स्कूल सिंग अदुगा माइरा पाइबी सिंग अदुगा सीएसओ सिंग क्लब की संस्थान पुनमकी मियोइसिंग लोइनरगा अखोइ अकल मखल कयागे अकन मखोंजंग चंगसिन बगल लोइनना अखोइ बल तौजगनी पाउमी सिंगा उनाबादुदा सरुग्याखिबा जेएसी के सेक्रेटरी विंसेंट जौना थौदोगसी थोख्रबा मतुंगदा मियोय खरना स्कूल असिगे महिरोय खरगी फोटो अमदी मई चाख्रबा स्कूल की फोटो गा कोनना सोशल मीडिया दा थागलकपा अमदी वाफम कया फोंदोंगनरकपा सि तौबिगनु फोटो थागलिबा महिरोय सिंग असि जुवेनाइल नाक्तनी स्कूल मई थारमबगी थौदोग असिदी तसेंगना नुंगाइते हाइखे elaborate much on that. JAC is mainly formed in protest against the closure and the burning of St. Joseph Higher Secondary School, Suglu. We appeal to the general public not to resort to any sort of negative and dirty comments in the social media, particularly with regard to the 6th student. Do not personally give them any bad comments.
Handak pangthokiba Lok Sabha Mikhalda outer mirep oikiba Thangzo Vaitena School mai thakiba haibasi tawhaidaba thodok amani thawong asi tawge yauna tawrambani mara leiba sing logi matung ina matik chaba chairak pigadabani haiki ngarang numidang pung tara khara helakwa duwaida Imphal East ki Khongwan Zone 3 West da leiba Naurem Prem Kumar amasung magi apokpa Naurem Mangi chahi humfutara apokpa laikhidraba Naurem Chaubagi yum maina tumna chakre Mai chakpaduna maram oiraga Naurem Prem Kumar amasung apokpa Mangi gi yum tumna chakibada natana thangnaba yumdasu maina waiki electric wire da mai hobana chingba yawbana miyamna mai kanba kinabadagi koichen chenaki Mai chakpa du kanbina ba fire brigade ta phone tawduna khanganki adubo fire brigade kangbuduna lambi da leire yaurakle hairaga mafam aduda yauraktabada miyamna penakhidre tungda yum adu maina tumna chaklaba matamda fire brigade yaurakhi Zirebamgi kilometer mari sangna JT road semagi thabak loisindabana maram oiraga hayengdagi babu para amadi divong miyamna lambi asida ayuk pung manga dagi numidang pung nipan fawba man puba gari sing chatpa matam kaktana thingle loina na thabak asi loisindabana maram oiraga khul ani gi miyamna mathau ningthina amadi matam chana tawdaba contractor su thabak makhatana suba thingzile haina Ichel club divong executive member o Dilip Maitaina haikre Ngarang club asigi mayai loisangda pangthokiba paumi singa unaba amada mahakna makha taraduna lambi semagi thabak asi loisindabana maram oiraga lambi da chatliba miyoi singda ufuldagi narakpa yaba laina makhal kaya naba horakle maru oina school chatliba mahairoi amadi ahal singda lok laihok sandorakpaga loinana lambi asida thariba nung gari dagi kapthorakpadagi asok apan kaya amasu yaure masina maram oiraga babu para amadi divongi khunja singna lambi asida hayengdagi hauraga Ayuk pung manga dagi numidang pung nipan fawba gari achauba sing chatpa thingzinbagi khongthang asi laurakpani amadi lambi senbagi thabaksu matam kaktana thingzinbagi khongthang asi laurakpani haiki Okiba English sing ani ga tara nipan April tang tara manga da Manipur gi chief minister gi khuthang da skumasi wakachi thamjakhibadagi chief minister na masi taurani lambi ji semani haiba thajaba pirakpadagi matungina koi lambi na chi pana kanagarabasu matam kaya kanagarabasu tha ahumari gi mamangda kana gomba thikadar amana lambi na sida nung thaba hore hojik nung thari sisu kilometer ani phate aduda hojik nung sisu hana maphona thara manung sisu hoji akoi loina chaithokna mathong manam chadre masidagi paithorakpa nungna thadna mi kaya hoji asopa nange satra sing school chatnari ba mayam sing awaba nangbagi phibam dalae mathidagi thorakpa uful angakpa phangba uful jina maram oraga praja sing si hoji laina lok thungbagi laina amadi angang ahal kaya hoji ana bache masi chuna leire achouba gari amata lambe na sida chen ma yararo aikoi praja singna lamdam songi praja singna masi wakat ase masi aikoi government gi kuthang aikoi thamjari besini aikoi na lambe na si laiba April gi tang 18 degi hauduna achouba gari amata lambe na sida chatpa yararoi haiba wapam asi aina amuka chuhana press gi kuthang da thamjari Sahi tara taruk hena famungdagi haugat kangkhatpa ngamdana leirakhiba anaba nupi ama chief minister gi haksel tengbang haiba scheme gi makhada ngasi layengba haukhre masa mau lengbo otpa ngamdana chahi tara taruk lom famungda taduna leirakhiba Chandel district ki manung chana leiba machi khuldagi M Angfung Tongtang amasung M Tonsilna anina pokchaba macha taruk ki manungda ani suba macha M Tonai ngasi ayuk masagi mayumdagi machigi MO yauna official kangbu amana laukhalaba matungda Imphal gi Jenimsta pokhatuna layeng bahaukre masagi chahi kontra surabi M Tonai layong khangdaba anaba amana maram oiraga masagi chahi taramari rom surakpa matamdagi anaba si loinaduna lakhibani Dr. Kaya tanaduna layeng bahaururabasu lairabana maram oiduna hidak langthak leiba ngamdabana ngasi fawba hagat kangkhatpa ngamdana leirakhibani haina mahaki apokpa mapa M Angfun Tontangna ningamdaba wafam kaya phongdorakhi biba ichanupi gi anaba chahi taruk chu ba tratruk chuba anaba si yengbi namagi tamakta aigi yum masida thabirapki tamak yam ahan madai haraba phongdok chari Manipur gi ching gi manung hanjin na leibam afam gi maina paibi club amasung miyam gi mahut sinduna leita lairaba awa ana tarba singi pau chief minister da yohanbada mateng pangbiyu
ngasi fawbada chief minister gi haksel tengbang scheme masigi makhada yum kai leitaba yauna awa ana taraba mioi kulhumdon gi mathakta mateng pi bangam khre makhata nasu adumak pi khigani ngasi pukhali bana ba si chief minister gi haksel tengbang scheme gi makhada fatri ba fawba government na layengani haina icham gi hanagi president nongthongbam rajendro boina phongdorakhe kitang di sondare maram di moi se yum de leite boiba aduna khoi nan khoi marak te khoi timama thari yeng chelu matung nga si smai to ne khoi siomo khoi teno kon gi medical officer yo bi re adu khoi jenims ki superintendent magi guideline makha da to kan da na ba se khoi ngasi lo pacheu ni adu mahak se khoi boje khoi hosan yo re yo ra matung se khoi ma si khoi semai ti khoi onamen chem gi magi line se ni makha da Musik tadi aku mari treatment factory bawa sih aku kami itu orang pakai tadi aku doctor matang superintendent yang serius lor kan aku bawa aku aduh mas kayak aku ini kami itu pun harus aku nak hari pun nanti kau tu bagi saya masih kasih makan mama saya factory bawa lain aku dia aku nak dia nak mana kerja. Pau gimana thana nanti mereka tentang luxury. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered dagi tholokpa cherol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympic@yahoo.com interview place Classic Hotel Imphal break matung da mayam amuka hana taram nokchari makhada ba pau pizari Indo-Asian Friendship Organization Manipur gi mapalak suba mapokumon palan ngasi lamfel sana kaithel da pangthokre Thoramadu Khundrakpam Kendra gi MLA TH Lokeshwarna athoiba mithunglen amadi IAFOM gi President Retired Colonel Ibohalna mapungoiba thoramapu oikhi athoiba mithunglen gi oiba warol piraduna MLA Lokeshwarna Housing Act is policy lakpaga iroinana IAFOM gumba organization ama mangzaunana leiramba sina atai mapan leibak singa marup mapang oibada IAFOM na chawbu thodang lorakani haibagi thajaba lei lamdam asida tongan bo organization kaya leirabasu mapung fana thabak tawba ngamdabagi mutkiba kaya amasu leitaba nate maram aduna IAFOM na thamliba pandam adu mapung fana yauhannabagi honaba changi madugi maikaidagi su ngam mateng pangani haikhi thaboi to tawba kandane eng mangbu yobase masina koi leibang ngak pada sang thokpa hai tare koi no maker singse puthopang ngam de sim singam na ba ai wakhladi asi forms di yobi ba hol ro ne da je gotter na be ba lam singse makoi da sacrifice spirit leibang ngak tani de masa masa intrigi da ananda singna ba yada ba yes had yes no an chachaki ba ngak na soida hari forms soida na thana khali hambi ba yarga di hambi the whatever any madu tholok consequence me amdo madu benefit me amdo madu every koi foundation di numisida miam khangana bhai tare madu koi si sim tawre sim me am thaja bi rang bhai tare sim tang tang na sa koi manu be tang di ko me jan manu koi samja bani yarga di sahi mu hum te gi ta da ba koi executive meeting phambi raga tawdu ba whole policy program me highlight of bina ba isu sin to jige Chatliba April tha asigi tang kunmari da hawba marak irom lekai da leiba namairakpam Joy Chandra Allies ibom chage yumgi thongal da sakti leiba bom ama thamlamba du kanana kari maram gi damak thamlamlibono haibadu tha asigi kuntra fawgi manungda sengdok pira u haina da naharol yaifa lamjingkol gi secretary gi cherol aman haire Cherol asina makha taraklibadi karigumba sengdok piraktaba thoklabadi laikai gi miyamna bom thamlambagi thodok adu aranba thawongni amadi kanagumba kharagi thawil sinna thogan bani haina laikai asigi club amadi maira paibina logani
Maram aduna tungda sigumba miyambu aki tuzungba pokhanba thaudok-singda laikai miyam club amasung Mairapaibi lupna punna thengnagani. Loinana hiram asida lainga ki mari leinabasingnasu mateng changbiyu hairakle. Imphal College Eco Club na sinduna Think Green Egg Green haiba theme da ahumlak subo oina painting competition ama ngasi college asigi boys common room da pangthokre. Kanglup ahum thokna pangthokiba competition aduda class 1 dagi 10 fawgi manungda leiba mahairoi chamaga yankhaina saruk yakhi. Competition asigi falna ngasi nungthil lauthokani. Thauram aduga mari leinana Imphal College Students Eco Club ke Assistant General Secretary na lamdam asida leiriba miyamna eco friendly oina leinabagi damak ngasi ge sigumba competition asi pangthokpani. Matung tarak padasu pangthokigani haike. Duga ngasigi sigumlaba numere sida akoi ahumlak suba haitare state painting competition ahumlak suba pangthokpa sida akoi college asigi adai khunai asigi eco friendly oiba yanabagi damakta college asibu luna nana thamnabagi damakta dagi akoi hojik मैम खंगनरे ग्लोबल वार्मिंग याम कन्नजु नाइको असिगी मयोक्तो लैबे यानबा हाइतारे कोइ को फ्रेंडली ओइरकपा यानबा दमक्ता कोइगी पांदमदा ngasiगी competition asi pangthokchabani. Caesar Foundation Imphal na sinduna What Makes Me Smile haiba theme da class 3 dagi 8 fawgi manungda leiba mahiroi singi oiba sport painting competition ama ngasi lamfel pata leiba Indian Medical Association ge hall da pangthokre. Competition aduda punna mahiroi chaniga nipan lomna saruk yakhi. Thauram aduga mari leinana Caesar Hospital gi Business Development ke Assistant General Manager Santosh Sekharna paumi singda phongdorakibada ngasi gi competition asi The Smile Torch project ki makhada Vanarasta leiba lakh manga da cleft lip amadi pollet mai pakna surgery taukibaga mari leinana pangthokpani. Loinana Caesar Hospital asisu The Smile Torch project ke kangbu amani hairi. Ngasi gi oina ngasi sigi drawing competition si yaw ribisi all together 208 students studying between class 3 to 8. Cleft lip and palate ki 5 lakh surgery India da complete tawbagi moina observe to boina moigi smile tours aina my activity ma Banaras tagi akoi ki Olympic ki tours ama sum all over the country pasta wudad mina all over India da pasta ropado. They have selected few of the centers all over India the Manipur se moina Caesar house akoi smile train Caesar clay project si partner moina tours si akoi si dasu yorakada ba adugi event moina sigi sport painting competition se pangthok chabni. Ngasi nungthil Dimapur Police ke kambuna Dimapur gi Purana Bazar manaktagi Maruti Gypsy amada tongduna lakpa miyoi ahum masing yamlaba nongmai maru ka kona na fare hairi. Faraba sing adudagi 9 mm gi kapa yariba maru chamaga maudra nipan yauna polam kaya fangle hairi. Economic Growth Society of India amadi Association for Rising and Talented Personalities New Delhi na sinduna education gi lamda thoidok hendokna thabak pangthokpa amadi kathokpa gi damak chahi asigi oina piba International Gold Star Educational Excellence Award amasung Diamond of Asia International Award for Education Excellence Chauyama Higher Secondary School Thobal gi lecture amasung NSS Program Officer Dr. Akoizam Priyokumar da pirakle. Ngasi numidang pung mangarom taba matamda Minister V Hangkhalian gi mayumda ngak senba Manipur Police ki ASI Thangkhalian na soiduna nongmai kapthorokpagi thodokta miyoi ama soktuna Rims Hospital da laikanakre. Laikanakraba miyoi eduki mamingna Lanrin Tonga chahi kunipan apokpa Balalova kawi Churachandpur gi Ngathal village tagine. Makhoi ani gari macha ama da punna thauraga chaminabada soibadagi nongmai maru adu kapthorokibani haire. KYSPA na paring 9 chatharakba blood donation gi saruk amo oina nga sisu Caesar Hospital blood transfusion ga khusam naraga Caesar Hospital da nomugi oiba I dan tawbugi thoram ama pangthokre ngasigi thoram adu da loop asigi volunteer kuntra mari romna I dan tawkhe Kispana paring 9 chatharakba kogi voluntary blood donation camp sing asi tara manga sure ko ni jar ise apam gong hong ne pijar pune ngasi na sija da tare ngasi su koi kispagi voluntary mayama koi yoga koi mi kungi matata adi lairi adu matang lanari sumba koi blood donation tawba sina koi gi yamdam sida leiba ana ye kai matam le matam da awa na I gi awa ko le matam de koi na kalki makai digi social media makai digi khara mating pamum jana bilong ta sumba blood donation ke machi Manipur Muslim Welfare Organization na sinduna mangarak suba Indian Super League 2018-19 da sarugyaruba
Manipuri ki Maitai Pangal Sanaroi MD Nawaz Khan, MD Yashir amadi MD Rakib harau tayamna okre. Ngasi hata da laiba MMWO gi mayai loisangda pangthokiba chawma tharam aduda organization asigi Vice President MS Chesabana achamba khudol piduna Sanaroi singi pungning thogatke. Thauram aduga mari leinana MS Chesabana lamdam asigi miyamna miyam marakta mayai kaba nishagi polam sing yonba miyoi singbu saugat piganu. Loinana loop asina lamdam asibu tingjang kaijang daba mating leiba khunai ama ohenabagi pandamda Idul Fitr gi mangoinana nisagi mayokta drive chatharagani haiki. Kananabagi damakta hena mangin thana sakpang nabagi damakta afaba sanaroi se puthok padarkar lay afaba sanaroi sing bupung thogat padarkar lay haibagi wakal londu da yumpham moijarakanda ngasi gi thoramase lupasina okpagi thoramase pangthok sabani ngasi woksari bas sanaroi sing sikakte natana tungdal lakadori bas sanaroi sing dasu hena phaba mating leiba lamlam sigi mingsat purpangamba adugumlaba mahiro sanaroi kaya ma tholakpo oisanu Ramlal Pal High School gi lising amaga chamapan marifu mari gi metric batch na sinduna ngasi ahanba oina oza singbu khurumjabagi thoram pangthokre. A good teacher is like a candle, it consumes itself to the light the way for others haiba thimda pangthokiba thoram aduda matam adugi oza taramapan gi maphamda tongan ba sinfam pariba matam adugi mahairoi singna khurumbaga loinana achamba khudul pidana ikai khumna botke. Sahi kunthra manga gi matungda khone silapka matamda khoi oza mayamam di leiramdre adu akoigi satra markasi leiramdre adu da akoina haijarubda khoi oza kulumdoi leiri hoji hoji ada kulumdoi gi manungda oza trama panamadi ngasi laktana akoigi stage da phambidana akoida ngasi su akoida takpi tambiri aduga akoida bor bibiri handakna ahan bani akoina sinba hojabase adu akoigi mandamni chahi kudingi silaga oza singsi akoina khurumdana akoigi chahi kudingi bor Nijadana. I would acquaint a sea Samasida, a meme or in a quina leptana, a quina akoigi, wakan the pongdoctana, akoigi individual in a lepangam, was asking Sima Pan and a quina loge. Tenopal District Manung Chanalariba, Maitai Jati Sin Kakta Kundariba, Kwatha Kunzauda, Oral Health Manipur gi Joint Director Dr. Nandalal Singh na Luching Laga. Ngasi Kwatha Khunjauda leiba Primary Health Sub Center da nongmagi oiba lemna yai laying bagi thoram ama pangthokre. Kemadu khulda leiba yagi anaba leiba angang nupi macha amadi ahal oiraba kaya amasu mapung fana laying ki. Ngasi gi ya laying badu da Kwatha da hangliba Assam Rifles Post ki personal kaya amasu lemna laying ki amadi ya tin chaba ya hoba miyoi kya da men bagi thabak chathaki. Thoramadu ko mari leinana Joint Director Nandalal na aikhoigi paumida phongdorakibada Kolasida hanadagi haunai ya layeng bagi khudong chaba leitabana ngasi ge sigumba thauramasi pangthokpani matam amada Mother Teresa na loramba thaudang adu mahak na hairamba wahai kaya sing asibu loksinduna ngasi ge thim asida kem asi pangthokpani masida ai officer ama oire haiduna office ta famduna leithokpagi mahutta manung hanjinba mafam singda chatuna khunja singa unaduna ana layeng da yengsinba mathautai Masida fill the chatadana office ta famduna leithoklabadi khunja singi problem sing khangdokpa ngamloi haiki ai officer ni ai director ni na ngasagi office ta famduna leidugu sarpudi asigumba manipur gi jaga asida laaga lamju yengba aduga na bju yengba masi yam nungai ba thabak amani haine lojei ngasagi akoina fill the chatadana ana ba unadrigadi ai officer ni director haine leithokpagi mongsi gi wakhalo ji thadok piraga mayam chu ngasai ki khoi gi ana bjing si unar ga moi gi problem mayam ji khoi na khangthok win ba hona ga dabani khoi gi kotha ai ba jaga si da dental gi khurung cha ba si karimate leite aduna ken natna moi gi upai leite aduna khoi ni tawjiri ji thim si ngasai gi punsi ji ngasai gi kana gumba khar gi thabak tawram da ba punsi je punsi dete ha na Mother Teresa na tak piki ha bi life not live for others is not life punsi si kanagum khargi thabak tawn dagadi madu pusinate masi esi DM College of Commerce Alumni Association asinduna Open Accountancy Competition ama ngasi DM College of Commerce ta pangthokre
Competition aduda lamdam asigi tongan school college amadi Manipur University tegi lakba mahairoi punna chamaga tara mangana saruk yakhe. Ngasigi competition aduda Don Bosco College maramgi mahairoi Gaikhonlong Gangmai Manipur University ki mahairoi Kongkham Thoithoi Chanu amadi Maram College ki mahairoi Prakash Sarmana mathang sitna ahanba anishuba amadi ahumsuba takhe. Bosem ki secretary su oiriba DM College of Commerce ki president Thomas Mary Chithungna Association asina hek staffong lakpadagi tongan ba thabak thoram kaya pangthoktuna lakle. Ngasigi competition asisu thoram asigi saruk amoina pangthokpani. Commerce tamliba mahairoi singda subject asina tungi sembada kadai fawba kanaba pibage haibadu khanganabagi pandamda pangthokpani haikhe. Sign Writers and Playwriters Forum Manipur na sinduna Manau BMM na iba Lila Raidik Sazibugi Lehaw nainabagi thoram ama ngasi All Assembly Road ta hilaiba Hindi Parishada pangthokre. Thoram aduda special invitees oina saruyakiba A Sivadas Sarmana Laidik nainabagi haibasi yamna tangai fadaba amani. Tungda haurakliba ai iba singna storyline screenplay dagi script mathang manau naina iba hehaunaba ngasigi asigumba thoram asi pangthokpani haikhe. Paugi martana temerema muklauzari. Well, this is true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered dagi tholokpa cherol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafamna Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympics@yahoo.com interview place Classic Hotel Imphal Thasigi taramapanagi numit tarani chupna chatharakiba Sazibu Inat Ngaikhang Kumhai tongan mafamda pangthoklaba matungda ngasi nompok chingu tongda da loisinkhre. Ngasigi Thauramadu Manipur University ke Manipuri Department ke Head of Department Oiramba Thabaktagi Potharaba Professor Dr. Polam Navachandrana Iba Loikhipa Hakchang Haina Mingtholba Saireng Chama Yauba Lairik Amasu Phongkhe Loinana Thauramadu Sarugya Kiba Saknairaba Aiba Bisingna Saireng Saidanaki Thauramadu ki Tungi Oiba Warol Piraduna Planning Department ke Director Muhindrona Layoi Kraba Panthau Ipagi Wairam Liklambu Haurakliba Mirol na Ningsingduna Lehaunaba Ngasigi Sigumba Thauramasi Pangthokpani haikhe. Layuba Ipashe Mi Oirasu Mi Marakta Lairabasu Laiga Tainabangamba Mizu Oiba Laiju Oyuba Layuba Ni Haidna Langtai Ngamba Haina Haiba Ama Mintolama Tombirami Singu Laiktai Ngamba Hoyum Lailup Ngaikangba Haina Tombiramani Migasu Tainabangamba Laigasu Tainabangamba Haiba at Tombiramani Mini Ibudau Sankar Deva Nupi Holy Dal Asina Sinduna Lamdam Asida Laiba Holy Dal Tara Henbana Saruk Yaduna Ahanba Holy Fangnana Bagi Thoram Pangthokre Ngasi Wangoi Kendragi Yumnam Huidrom Thiam Leisang Khongda Laiba SWC Community Hall da Pangthokiba Holy Phangna Bagi Thoram Aduga Mari Leinana Khadi and Village Industries Board ki Chairman Y Nilamanina Mamangaida Lamdam Asida Hindu Lining Kankhalakpa Matamda Matam Adugi Ahal Laman Singna Chanabi Kaya Adubu Kaihandana Bagi Wakalonda Lamdam Asida Asigumba Holy Phangna Bagi Thoramasi Pangthoklambani Haikhe Dharma ga mari lainana marai chaitharagliba amadi dharma asina mang thana chatpagi mahutta akoigi lamchat sajat mang tharagliba kaya si ahlaman jingina singkhatbiramba chalamba madugi lambel aduda amuhana purakna buhona bada ngasigi asigumba akoigi dharma ga mari lainana sangshalagliba thauram sing asi kaidana buhona bada pangthokpa adugumba thauram mamini haiba tai sigumba thauram asida akoigi manipur gi tongan ba mafam dagi holy don tara mungna koi thauram asi participate
तौबीरीबनी अदुगा थौरम मसिगा मरी लेनना अखोइना अखोइगी लमदम मसिगी धर्मगा मरी लेनना अमदी तोंगान तोंगानबा कल्चरगा मरी लेनना लेरिबा जगोई इसै थांगता नसिंगबा मखलगी अखोइगी नाटका मरी लेनबा कला संस्कृति सिंग असिगा अखोइ चाखोननबा इरोइनना ngasiगी थौरम मसिगा इरोइनना लमदम मसिदा अखोइ कल्चरल एकाडेमी अमा लिखनबगी थौरम अमसु ngasiगी असिगुम्बा अखोइगी होली फांगनबा असिगा मरी लेनना पांगथोकननबा सेंगपा साननबगी थौरांग अदो ngasiना अहानबा ओइना अखोइ लौजरे हाइबा वाफमसि अखोइ थमजरी थौबाल डिस्ट्रिक्ट की हैरोक तलैबा लाइरिक लाइसु हैरबा नहान नुपा नुपी सिंगना पुनसिलगा सेंबा हैरोक फोरम वाचफ ग्रुपना ngasi lamding laisram laikai da laiba moirangthem sanathoi lupa lising mangagi sel gi tengbang pikre hairok forum whatsapp group sem kibagi chahi ahum farakpa mapo kumon ga mari lainana forum asigi maikai dagi ngasi gi sel gi tengbang adu pibani panba yabadi whatsapp group asigi founder oibatana tana admin su oiriba hairok kaithel mamang dagi ilangbam santos asisu hauzik spinal cord soktuna haugat kangkhat pangamdana lairiba disabled person amani haire Hingu hingsi amadi hingminasi haiba wakalona sina pandam oiriba WhatsApp group asigi president Moirangthem tombana ngasigi sel gi tengbang piba duga mari lenin hai forum asina mamang dasu ason ana ayek yauba imung amadi kana leijatraba tola taraba imung manung singda sel gi mateng piduna lakle tengbang sing adu group asigi thomi singna ngamjaba senfam khaigat naraga pibani ngasi su WhatsApp group asigi mapong numit ka mari lenana ngamjaba senfam khaigat naraga Moirangthem sanathoida pibani haike Islamic State singna karigumba Nagaland da landaraklabadi NASIAN IM na Nagamia mukananaba hanba laitana lanthingna khigani haike pawasina hairibadi Sri Lanka da chathakiba tamthiraba bomb attack adugi matungda lalhaulup asigi arm wing ama oiriba Naga army amadi makhoigi intelligence da checks in warol thamkhre NASIAN IM gi steering committee gi executive member V Horamna lalhaulup asina Islamic terrorist singbu maithiba pinena ba sem saduna leiri Loop asigi masa loisang pumna makta akan bachek sirwarong thamkibaga loinana intelligence wing su mikum naum singna lainana ba khangan kiba leire karigumba mapan leibak singda gi safu pirakpa karigumba mapan leibak singda gi safu pirakpa da loop asina tumina yengduna leithokloi haike Uttar Pradesh ke Samli district ta Machin Mawpana lan thumba ho bagi damak apokuma pa halamle tha asigi tara nipan degi thiba khangdana lakiba Panalal Samli district Thana Vavan town da leiba masagi mayumda sina fangkhibani thaudogasigi matangda thisileba matungda Panalal mahaki machanupa Sunil Kumar amadi machanupi Latana lanthumgi matangda ningaina daba leibadagi hatpani haiba khangbangamle asiba hakchang adu postmortem gi damak thakre haina SI so Sandip Balyana fongdorakle Sri Lanka gi Colombo da Easter Sunday gi thoram pangthoklingai da chathakiba bomb attack adu da chenabani chingnaba miyoi 130 fagat khre Madugi matungda Tamil medium gi oza amadi school gi principal ama yauri haina police ki pawmun haire hauki bachayol da church ahum amadi 5-star hotel ahum da thokiba tamthiraba bom pokhai bagi thodok adu da miyoi chani ga yankai humdoi hat kiba amadi miyoi chamanga hena sokapan nanghan kiba adugi matung tarakpada police amadi security force singna leibak adu da lalholup national towhid jama ki khongul lirakhibani The criminal investigation department na faraba miyoi chamaga taruk adugi mathakta wahang pahang chathari Miyoi sing adugi manungda chahi nifu suraba Tamil medium gi oza ama yauri mangondagi sim card yankhai amadi aina yadaba polam kaya ama sufagatki Mahakapitiya police amadi navy gi apunba kangbu amana chathakiba operation da fawangam kibani Hauzik amuk sanabagi pau phambigani Manipur hockey gi liching makada YCCIC kontha halupna sinduna tha sigi kunma thoidagi ibudau margin ground kontha halupta chathariba ahanba Yumnam Rasmani Memorial under 14 boys and under 16 girls 7A side hockey tournament 2019 gi ngasi sanakiba under 14 boys ki ahanba match ta YCCICA kontha halupna hockey union lari yengbom laikai bu panjil ahum sinoda maithiba pikre Ani suba match ke oina KHSCV na YCCICB bu panjil ani sinoda maithiba pikhi
Amoromda ngasi nungthilgi under 16 girls ki match tana KHSC Academy laktabadagi Maira Vasikhongna work over fangkhre. VWF Asia Badminton ki meeting makhada Bangkok ta chahi asigi May kulhumdoidagi kunipan fawba chathakiba Yonex Rosa BTY Junior International Challenge 2019 da sarugyakiba Maisnam Mairava Luwangna under 19 single da bronze medal lawrakre. Mahak semi final da Indonesia gi Bobby Satyabudi gi mahutta maithi hobani. Quarter final match da Korea gi Hyun Song Park pu 21-19 amadi 21-12 ta maithi bapiduna tournament asida mangarak suba oina semi-final changlakibani. Mairaba chahi asigi angan basarukta pangthokiba German Junior Grand Prix title fanglakhraba sanarayamani. Ngasi nungdil phone kiba pauche singda kari maru iba pawyaw kibage habdo me ampuna ming taminase. Kanglaipak ki Maira Ukrulda laiba NHN IM ki kemsing hongdokhinaba AR na haibadagi yamna chawna ungkhatnare. Nupi paumi ama yauna paumi ani bu tamthina phukibagi thawamgo Assam ki Chief Minister na condemn tawkhre. Myanmar dagi lamkoiba lakpa maite kulumdoi kangla da thunglakre. Jiribam ki JT road ta matam kaktana malpuba gari sing changba hayeng dagi thinggadawri. Bom thamlambagi maram ta'u club. Paugzel Myanmar dagi lakpa maite kulumdoi kangla da okre. Myanmar da maite singi thoram leptana pangthokli rekha. Mega Manipur Society lam allotment order pithok lamba khudak ta kakkadavani M Surbala Nishana nongmoda miyoi kayagi punsi manghalli class yaudana yumdo hotnavana mai pakani khanba achumba oiroi Aroi bada maroi ba pamu kahna Ahan bada maroi ba pau ngasi nungthil sikhiba nonglai nungsita yum kai gaya amanga ta thokre lam koiba lakpa miyoi ahum hi laksin bada yaukibadagi thiba khangdana leiri Myanmar dagi lam koiba lakiba miyoi kulhumdoi kangla da thongkhre Myanmar da maitei singi thoram leptana pangthokli haina Myanmar dagi lam koiba lakiba anobam Rakesh na phongdokre Minister T.I. Shyam Kumar Ando Kendra da laiba lup tarana social boycott tawkhre. NASIAN IN Singi Kedar gi ka hinba thawongda Assam Rifles na operation chathanaba thawrang tawrakpadagi Ukrul da tension wangna leiri. Lamdam asida leiriba national amadi international sanaroi kaya awawa fibam amada leiri. Amadi Bangkok ta pangthokiba Yonex Rosa BTY Junior International Challenge 2019 da sarugyakiba Maisnam Mairava Luwangna under 19 da single gi bronze medal lawrakle. Ngasigi oinadi matang asina Manipuri Paulo Shinjari paumiyeng tabiriba myam puna mapo ASHAPRIYA namuka na khurumjari.